Hello everyone, good morning and welcome back to my channel. Kuramjari kuzu zamgo and namaste. Aduga I say was exilo salinebako. Nasi video se kaino ni ko ay na ma'am ding haning na to bani ko. Nahan kaino numito numini ki mamang do ko ay to chakouba pau hai bala me bako. Haidi akhoi gi sigi khun chida moi college sam le bako kaino gi horticulture gi college sam le bako aduda akhoi manipur dagi student ma'am mala kan select mi dena ko adu moi ma'am na ingoda chakouba yaw bala pio che na ingoda pau hai bala me bako adudugi ai do chakouba chatkina loi salamin ko ngasi se Sunday ni bako aduga kaino ne leidana ai ingoda smaina chakouba pau hai kanda smaina chakouba kaino to buse aina chattori gi kaino tori se handak na han bane bako aina namang du sai ki bdo ai chakouba am chatri bako yumda aduna ngasi sina ai gi first Ningol chakouba ne bako aduna yamna so excited ori aduga ai chana buse loi salini bako hojik se pung 8 makhai khara tare bako do ai tom chalo ima ga chatoi ne bako aduna ngasi gi oina maning se khara chai bane dorsun chai sanu ko ngasi gi oina ai si oina set lage kaino se green machu gi phi se ko aina purit se black oina lit chan tor bane ko do tar se dum white oina dum le ko aduna si gai oina tor ke ko aduga ai gi bag na se leire tana puming nuksiba am ga phai ko hai lam lamna lei tar ga su ai di moina ai leina ningsang birak podo adu gi ko yam harawe aduga ai kai kai pur ga chatoina du song meng halake ko aina manipur da lei tram ni na kaino do kabu kumba laphoi gom di tawdre na ko aduga sumaina hai leidana sai gi oina chatna bi do ko Sikkim gi oina ko chatna bi dai ni se lei rabani na sugum ma'am ma pubi ra ke ko moi gi oina sugum se aduna sigai pubi ra ke aduga se sum lei ko kaino se achapot kaine ko si ko zero khapche phini phani ko mo mai hai dana ko soina pubi ra ke aduga basket ma su lei ko kaino da chakhom da le ore ne ko duna sigai ni loisan bagi marang tawringa dai da video to kaino tawdre ko ti fazana record tawdre duna I the voice over in tawre ne ko aduga ima su loisali ima na kaino ine sele ko moi gi dress boko ine sele ko ina ko rom gi ine sele dana aduga masam kang din ha ba du ke kang halini ko ngadaran cha se na ko ni do mu thokle ko pung 10 makhai tarak ko dai da ko aduga phone tawkre ina nupi myam na ngai ramani ko ngasai ni yora bani ko khoije aduga kaino tawriba hidi khoi do hostel jang lei ure ba ko aduga chak cha ba ge mu tholai ni ko lam lam na lei tar ko jengo phani ka seta na kaino ga tawri se hostel da lei rasu ko hidi myam pulaga smaina tholai si yam nusi ba yeng ba ko ai do kaino taw bani samten bu da pun ba ya na machi mu u lei re samji ko clip na phar ga lak pasida moi myam se u bu da kaino ningsangi nan wa yum da lei ngai kan da leidana lekai gi mani bi myam adigi naw nupi kai ka khoi myam numidang wairam da singju charu si bora charu si natra yaksang sen khai ba ga chat pa do aduga yaksang thabal sin doi ni kai na taw na khoi paisa ga khai ba chali dana ko adu myam da ningsang e moi myam si ura kan ko kuire dumai taw ba ka yaw ki da ba ko yaksang sen khai ba ga chat ki da ba ko chahi phainam myam chale moi myam si uba da pukning nungsi ba ma ka phawe yum da lewri ba mi myam imanabi adigi naw nupi myam ka ningsang e ko ngasigi chak ni sina nga thong bu su yaure iron ba su yaure uti thong bu su yaure champu su yaure makok murung bu su yaure ko loi ni yaure ingjang ga yam haw gre ko manipur gi lam khuding digi myam ama la ga pulla kana ningol chakouba to ni nung sidre one video se yeng bada akhoi gi ma di makha da pham chak cha ba ngam da ni na sida table do ina chari ma tumpura de khaji happy masida mayam lorak pagi sai da photo shoot amu taunari ko kanna photo shoot tawdi wat pa yade na trane kaw ba yade ba duna photo mayam amu kapnari aduga ai ngasi kapi ba photo mayam se ai gi video lorak pa hapam ge ko aduna loi bo yeng kan da video mayam da yeng minar se ko marak ta hapa da nuai tre ba duna ne sina chakcha to madung da dokhna pi ba gi matang ni ko aduna voice over taw de vida haidi video se on yeng minar se ko Chắc là quay đầu dần mình hả?
이가게는 비우네. ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯒ ꯑꯩꯈꯣꯏ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯃꯣꯏꯁꯦ ꯖꯒꯥ ꯖꯒꯥ ꯈꯥꯏꯗꯣꯛꯏꯗꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯈꯥꯔꯣꯝꯗꯩ ꯀꯥꯈꯠꯂꯛꯏꯅꯦꯀꯣ ꯑꯗꯨꯒ ꯐꯣꯇꯣ ꯀꯥꯞꯅꯔꯤ ꯃꯌꯥꯝꯁꯦ ꯌꯨꯝꯗ ꯂꯩꯍꯧꯕ ꯏꯃꯥꯟꯅꯕꯤ ꯀꯩꯀꯥ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯃꯣꯏ ꯁꯨꯃꯥꯏꯅ ꯐꯣꯇꯣ ꯀꯥꯞꯄꯒ ꯎꯕꯁꯦꯀꯣ ꯑꯩ ꯏꯅꯥꯎꯅꯨꯄꯤ ꯌꯨꯝꯗ ꯂꯩꯍꯧꯕꯒ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯍꯣꯁꯇꯦꯜ ꯃꯅꯨꯡꯒꯤ ꯃꯣꯏꯅ ꯉꯁꯥꯏ ꯊꯥꯔꯝꯕ ꯀꯩꯅꯣꯗꯣ ꯕꯦꯜꯀꯅꯤꯗꯒꯤ ꯂꯩ ꯃꯌꯥꯝꯗꯣ ꯂꯩ ꯄꯨꯅꯕꯅ ꯌꯦꯡꯉꯝꯃꯤꯅꯦꯀꯣ ꯑꯩꯒꯤꯁꯦ ꯂꯩ ꯄꯥꯝꯕ ꯌꯥꯎꯔꯗꯤ ꯄꯨꯈꯤꯒꯦꯅ ꯌꯦꯡꯉꯝꯃꯤꯅꯦꯕꯀꯣ ꯆꯤꯡꯒꯤ ꯆꯤꯡ ꯉꯥꯛꯇꯅꯦ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯁꯤ ꯃꯣꯏꯁꯦ ꯂꯩꯔꯤꯁꯦ ꯌꯨꯝꯒ ꯅꯤꯡꯁꯤꯡꯉꯝꯗꯧ ꯃꯥꯜꯂꯦꯅ ꯑꯩꯅ ꯍꯥꯏꯕ ꯏꯅꯥꯎꯅꯨꯄꯤ ꯑꯅꯤꯅ ꯑꯜꯕꯥꯒ ꯖꯨꯅꯤꯇꯥꯒ ꯃꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯂꯩ ꯀꯟꯅ ꯄꯤꯕꯤꯅꯕ ꯍꯥꯏꯅ ꯆꯦꯈꯥꯎꯗ ꯀꯟꯅ ꯍꯥꯞꯄꯤꯔꯤꯀꯣ ꯑꯩꯅ ꯑꯄꯥꯝꯕ ꯌꯥꯎꯋꯦꯅ ꯍꯥꯏꯕ ꯑꯩꯅ ꯊꯥꯅꯕꯒꯤ ꯆꯥꯔꯇꯪ ꯄꯤꯔꯣ ꯍꯥꯏꯕꯅꯤ ꯃꯣꯏꯅꯤꯅ ꯂꯣꯏꯅ ꯍꯥꯏꯗꯤ ꯒꯝꯂꯥꯗꯨꯒ ꯌꯥꯎꯅ ꯄꯨꯟꯅ ꯍꯥꯞꯆꯜꯂꯦꯀꯣ ꯃꯣꯏꯅꯤꯅ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯌꯦꯡꯉꯨꯅꯦ ꯁꯨꯃꯥꯏꯅꯒ ꯇꯧꯔꯤꯁꯦ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯍꯣꯁꯇꯦꯜꯗ ꯂꯩ ꯇꯥꯔꯒꯁꯨ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯍꯧꯗꯣꯡ ꯑꯃꯁꯨ ꯂꯩꯔꯤ ꯌꯦꯡꯉꯨꯅꯦ ꯃꯁꯛꯁꯦ ꯕꯤꯕꯤ ꯀꯧꯋꯦ ꯃꯃꯤꯡꯗꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯀꯔꯤ ꯀꯔꯤꯅꯣ ꯄꯤꯖꯔꯒ ꯊꯝꯕꯗꯨꯗ ꯇꯧꯔꯨꯔꯅꯤ ꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯀꯔꯤꯅꯣ ꯎꯕ꯭ꯔꯥ ꯅꯪꯅꯦ ꯍꯥꯏꯁꯦ ꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯀꯔꯤꯅꯣ ꯎꯗ꯭ꯔꯦ ꯎꯔꯦ ꯃꯁꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯍꯧꯗꯣꯡ ꯌꯥꯝ ꯄꯥꯝꯕꯅꯤꯅ ꯆꯠꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯧꯗꯣꯡ ꯂꯩꯔꯝꯕꯁꯦ ꯁꯨꯃꯥꯏꯅ ꯄꯝꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯦꯛ ꯉꯥꯡꯉꯦꯕ ꯑꯩꯉꯣꯟꯗ ꯍꯧꯗꯣꯡꯁꯦ ꯐꯠꯇꯦꯅ ꯍꯥꯏꯅꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯉꯥꯡꯉꯦ ꯑꯗꯣ ꯃꯅꯝꯒ ꯅꯝꯊꯤꯗꯦꯅ ꯍꯥꯏꯔꯝꯃꯤꯅꯤꯀꯣ ꯑꯩꯅ ꯍꯧꯗꯣꯡꯁꯦ ꯏꯔꯨꯖꯔꯒ ꯊꯝꯕꯤꯌꯦ ꯃꯣꯏꯅ ꯔꯨꯝꯗꯒ ꯑꯆꯥꯄꯣꯠ ꯄꯤꯔꯒ ꯊꯝꯃꯤ ꯃꯥꯜꯂꯦꯀꯣ ꯍꯧꯗꯣꯡꯁꯦ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯌꯨꯝꯗ ꯎꯆꯤ ꯂꯩꯕ ꯐꯅꯕ ꯀꯩꯅꯣ ꯇꯧꯁꯤꯔꯥ ꯕꯥꯁꯀꯦꯠ ꯍꯥꯞꯄꯒ ꯄꯨꯈ꯭ꯔꯁꯦꯅ ꯂꯛꯅꯔꯝꯃꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯗꯣꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯑꯩꯗꯤ ꯑꯗꯣ ꯍꯧꯗꯣꯡꯁꯤꯁꯨ ꯑꯃꯣꯝ ꯑꯣꯏꯔ ꯃꯥꯜꯂꯦꯕꯀꯣ ꯍꯌꯦꯡ ꯑꯩꯅ ꯃꯆꯥ ꯄꯣꯛꯑꯀꯥꯟꯗ ꯃꯣꯏꯅꯤꯗ ꯑꯩꯒꯤ ꯈꯔ ꯄꯤꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯝꯃꯤꯅꯦ ꯃꯁꯥꯒꯁꯦ ꯌꯥꯝ ꯅꯥꯜꯂꯦ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯍꯧꯗꯣꯡꯁꯦ ꯃꯣꯏ ꯑꯅꯤꯒꯤ ꯍꯣꯁꯇꯦꯜꯗꯅꯤꯀꯣ ꯑꯩꯅ ꯂꯩꯔꯤꯁꯦ ꯃꯣꯏ ꯑꯅꯤꯒꯤ ꯔꯨꯝꯗꯅꯦꯕꯀꯣ ꯃꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯩꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯜꯂꯒꯦ ꯇꯧꯅꯤꯀꯣ ꯒꯥꯔꯤ ꯂꯥꯛꯇꯕꯩ ꯉꯥꯏꯔꯤꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯐꯣꯇꯣ ꯀꯥꯞꯁꯦꯅ ꯍꯥꯏꯅꯔꯤꯕ ꯐꯣꯇꯣ ꯀꯥꯞꯄꯝꯗꯥꯏꯒꯤ ꯁꯦꯝꯃꯤꯅꯦꯕꯀꯣ ꯑꯗꯨ ꯐꯣꯇꯣ ꯃꯌꯥꯝꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯣꯏꯔꯛꯄꯗ ꯂꯣꯏꯅ ꯍꯥꯞꯄꯝꯃꯒꯦꯀꯣ ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯑꯣꯏꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯉꯀꯥꯟꯗ ꯐꯣꯇꯣ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯑꯗꯨꯅ ꯌꯨꯝ ꯆꯠꯄꯒꯤ ꯊꯣꯛꯂꯛꯏꯅꯤꯀꯣ ꯑꯩꯗꯣ ꯏꯅꯥꯎꯅꯨꯄꯤ ꯑꯅꯤꯅ ꯑꯩꯒꯤ ꯀꯩꯅꯣ ꯉꯁꯥꯏꯒꯤ ꯄꯣꯠ ꯆꯩ ꯍꯥꯞꯄ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯊꯤꯟꯗꯣꯛꯄꯤꯔꯛꯑꯦ ꯑꯗꯨꯒ ꯏꯃꯥꯒ ꯑꯩꯈꯣꯏꯅꯤꯁꯨ ꯍꯜꯂꯒꯦ ꯅꯨꯡꯗꯥꯡ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯈꯣꯅ ꯍꯥꯏꯕꯅꯤꯀꯣ ꯑꯩꯁꯨ ꯊꯦꯡꯕꯨꯛ ꯂꯩꯕ ꯌꯥꯔꯔꯣꯏꯗꯕ ꯑꯗꯨꯅ ꯑꯩꯗꯣ ꯌꯨꯝꯗ ꯍꯜꯂꯒꯦ ꯑꯗꯨꯒ ꯏꯪꯁꯜꯂꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅꯅꯦ ꯃꯤ ꯈꯔ ꯑꯃꯅ ꯁ꯭ꯋꯥꯏꯗ ꯅꯨꯄꯥꯒ ꯑꯩꯅ ꯊꯥꯕꯜ ꯆꯣꯡꯅꯕ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ ꯌꯦꯡꯉꯨ ꯁꯤꯗ ꯃꯩꯒ ꯊꯥꯜꯂꯒ ꯃ꯭ꯌꯨꯖꯤꯛꯀ ꯑꯣꯟ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯊꯥꯕꯜ ꯃꯇꯦꯛ ꯑꯃ ꯆꯣꯡꯊꯣꯔꯛꯑꯣꯗꯅ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣ ꯅꯝꯕꯤꯒꯦ घूमने के लिए चलो बोलो ना बाय बाय ꯑꯩꯗꯤ ꯀꯩꯅꯣꯅꯤꯀꯣ ꯌꯨꯇ꯭ꯌꯨꯕꯀꯤ ꯚꯤꯗꯤꯑꯣꯅꯤꯀꯣ ꯕꯥꯏ ꯕꯥꯏ ꯅꯣꯏꯅꯤ ꯕꯥꯏ ꯕꯥꯏ ꯑꯃꯁꯦ ꯑꯃꯁꯦ ꯌꯦꯡꯗ꯭ꯔꯦ ꯕꯥꯏ ꯕꯥꯏ बाय बाय भाइ लोकेर बिजी रहेछ भाइ भाइ गरौँ भनेको त ऊ पर काँटी सक्दैछ ꯑꯩꯗꯣ ꯆꯥꯛꯀꯧꯕ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯑꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯐꯣꯟꯁꯨ ꯃꯩ ꯌꯥꯎꯗꯦ ꯐꯣꯟꯁꯨ ꯆꯥꯔꯖ ꯇꯧꯒꯦꯀꯣ ꯉꯥꯛꯇꯪ ꯑꯗꯨꯅ ꯑꯩꯅ ꯀꯔꯤ ꯄꯨꯔꯛꯀꯦ ꯌꯦꯡꯒꯦꯀꯣ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯃꯌꯥꯝꯅ ꯑꯩꯒꯤꯅꯦꯅ ꯀꯔꯤ ꯄꯤꯕꯤꯔꯛꯀꯦ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝꯗ
ꯑꯗꯨꯅ ꯑꯩꯅ ꯂꯩ ꯊꯥꯅꯕ ꯆꯥꯔ ꯈꯔ ꯂꯧꯔꯛꯑꯦꯕꯀꯣ ꯀꯩꯅꯣꯗꯒꯤ ꯃꯣꯏ ꯍꯣꯁꯇꯦꯜꯒꯤ ꯀꯩꯅꯣꯗ ꯊꯥꯖꯕꯗꯣ ꯑꯩꯅ ꯂꯧꯔꯛꯑꯦꯕꯀꯣ ꯑꯩꯅ ꯁꯤꯁꯤꯅ ꯂꯝꯕꯤꯗꯒꯤ ꯊꯦꯛꯂꯛꯏꯅꯤꯀꯣ ꯊꯥꯒꯦꯅꯀꯣ ꯑꯗꯨꯒ ꯌꯦꯡꯉꯣ ꯈꯨꯐꯖꯕꯅꯦ ꯍꯥꯏꯕ ꯌꯦꯡꯉꯣꯗꯨ ꯇꯦꯛꯈꯤꯕ ꯇꯥꯔꯦꯅꯦ ꯌꯦꯡꯉꯣ ꯁꯀꯨꯂꯦꯟꯅꯦꯕꯀꯣ ꯁꯤꯁꯦꯀꯣ ꯑꯩꯅ ꯃꯣꯏ ꯏꯅꯥꯎꯅꯨꯄꯤꯈꯩꯅ ꯁꯤꯁꯦ ꯍꯣꯁꯇꯦꯜꯒꯤ ꯀꯩꯅꯣꯗ ꯊꯥꯔꯝꯕꯅꯦꯕꯀꯣ ꯕꯥꯜꯀꯅꯤꯗꯀꯣ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯃꯦꯅ ꯍꯥꯏꯕꯒꯤ ꯄꯤꯔꯛꯏꯅꯤꯀꯣ ꯁꯤ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨꯅ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯃꯁꯛꯁꯦ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯂꯩꯒꯨꯝꯕ ꯀꯩꯅꯣ ꯇꯧꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯅꯅꯦꯕꯀꯣ ꯌꯨꯝ ꯂꯩꯔꯛꯑꯕꯅꯤꯅ ꯁꯨꯃꯥꯏꯅ ꯂꯩꯒꯨꯝꯕ ꯂꯩꯕꯁꯦꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯏꯅꯥꯎꯅꯨꯄꯥ ꯃꯌꯥꯝꯒꯤ ꯒꯤꯐꯅꯤꯀꯣ ꯁꯤꯅꯀꯣ ꯑꯩꯈꯣꯏ ꯏꯃꯥꯒꯤꯀꯣ ꯐꯖꯩ ꯍꯥꯏꯕ ꯌꯦꯡꯉꯨ ꯁꯤꯁꯨ ꯀꯩꯅꯣꯅꯦꯕꯀꯣ ꯁꯀꯨꯂꯦꯟꯅꯦꯕꯀꯣ ꯁꯤꯁꯨꯀꯣ ꯐꯖꯩꯌꯦꯕ ꯌꯥꯝꯅ ꯑꯃꯇꯪ ꯄꯤꯔꯛꯑꯗꯤ ꯁꯤꯗ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯊꯣꯛꯑꯅꯤꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯗꯨꯅ ꯊꯦꯡꯛ ꯌꯨ ꯋꯥꯟꯁ ꯑꯒꯦꯟ ꯑꯗꯨꯒ ꯁꯤꯗꯁꯨ ꯂꯩꯔꯦꯗꯣ ꯎ ꯃꯣꯔꯣꯛꯀꯤ ꯆꯥꯔꯁꯨ ꯃꯌꯥꯝ ꯄꯤꯔꯛꯑꯦ ꯃꯣꯏ ꯀꯣꯂꯦꯖꯇꯒꯤꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯂꯩꯒꯤ ꯆꯥꯔ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯦ ꯌꯦꯡꯉꯣ ꯃꯣꯔꯣꯛ ꯑꯇꯣꯞꯄ ꯃꯈꯜ ꯃꯈꯜꯒꯤ ꯆꯥꯔ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯦꯕꯀꯣ ꯃꯊꯪꯒꯤꯁꯤꯅ ꯀꯩꯅꯣꯅꯤ ꯌꯦꯡꯉꯨ ꯂꯩꯅꯤ ꯌꯦꯡꯉꯨ ꯁꯤꯁꯨ ꯀꯦꯛꯇꯁ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯃꯃꯤꯡꯗꯤ ꯀꯩꯅꯣꯗꯤ ꯈꯪꯗꯦꯀꯣ ꯍꯣꯔꯦꯟ ꯒꯨꯒꯜꯗ ꯌꯦꯡꯒꯦ ꯃꯃꯤꯡ ꯀꯩ ꯀꯧꯒꯦꯅꯀꯣ ꯑꯗꯨꯒ ꯁꯤꯁꯨ ꯐ꯭ꯂꯥꯋꯔ ꯄꯣꯠ ꯑꯣꯏꯅ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯦꯀꯣ ꯃꯣꯏꯅ ꯊꯥꯕꯗꯒꯤꯀꯣ ꯑꯩꯅ ꯂꯣꯏꯅ ꯄꯨꯔꯒ ꯂꯥꯛꯄꯤꯔꯦ ꯃꯣꯏꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯑꯩꯅ ꯄꯥꯝꯃꯦ ꯍꯥꯏꯕꯗꯨꯗ ꯂꯣꯏꯅ ꯄꯤꯁꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯒ ꯁꯤꯁꯨ ꯑꯃ ꯄꯤꯔꯛꯑꯦ ꯁꯤꯁꯤꯅ ꯂꯩ ꯑꯣꯏꯅ ꯄꯨꯔꯒꯦꯅ ꯇꯧꯕꯅꯦ ꯑꯗꯨꯒ ꯒꯝꯂꯥ ꯑꯣꯏꯅ ꯑꯗꯨꯝ ꯄꯤꯁꯜꯂꯦꯕꯀꯣ ꯀꯩꯅꯣ ꯌꯥꯎꯔꯀꯥꯟꯗ ꯂꯩꯗꯨ ꯌꯥꯎꯔꯀꯥꯟꯗ ꯑꯗꯨꯅ ꯏꯅꯥꯎꯅꯨꯄꯤ ꯑꯅꯤꯅ ꯄꯤꯕꯤꯔꯛꯏꯅꯦ ꯁꯤꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯀꯣ ꯃꯣꯏꯅ ꯍꯣꯁꯇꯦꯜꯗꯣ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯍꯣꯁꯇꯦꯜꯒꯤ ꯀꯩꯅꯣꯗꯒ ꯃꯄꯥꯟꯗ ꯕꯥꯜꯀꯅꯤ ꯃꯆꯥ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯨꯒ ꯃꯣꯏꯅ ꯅꯨꯡꯁꯤꯗꯥꯛꯀ ꯊꯥꯍꯧꯋꯦꯕꯀꯣ ꯑꯗꯨꯒ ꯂꯩ ꯃꯌꯥꯝꯒ ꯊꯥꯔ ꯂꯩꯍꯧꯕꯀꯣ ꯑꯗꯨꯗꯒꯤꯅꯦꯕ ꯑꯩꯅ ꯄꯨꯔꯛꯏ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯅꯤꯗ ꯂꯩ ꯃꯌꯥꯝꯁꯦ ꯑꯩꯅ ꯁꯨꯝ ꯌꯨꯝꯗ ꯂꯩ ꯊꯥꯕ ꯄꯥꯝꯖꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯁꯤꯁꯦ ꯄꯥꯝꯃꯦꯅ ꯃꯆꯥ ꯑꯃꯇꯪ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯒ ꯃꯣꯏꯅ ꯁꯤꯁꯨ ꯒꯝꯂꯥ ꯑꯣꯏꯅ ꯄꯤꯁꯜꯂꯛꯑꯦ ꯌꯥꯝ ꯐꯖꯩꯑꯕ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯀꯩꯅꯣꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯃꯌꯥꯝꯅ ꯄꯤꯕꯤꯔꯛꯄꯅꯤꯀꯣ ꯁꯤꯅꯀꯣ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥ ꯂꯥꯗꯒ ꯍꯥꯞꯄꯀꯥꯟꯗ ꯐꯖꯅ ꯗꯈꯤꯅꯥꯒ ꯍꯥꯞꯄꯒ ꯄꯤꯕꯤꯔꯛꯏ ꯁꯤ ꯎꯔꯦꯗꯅꯁꯦ ꯂꯝ ꯂꯥꯞꯅ ꯂꯩ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯔꯣꯝꯗ ꯇꯧꯅꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯐꯥꯎ ꯀꯥꯎꯗ꯭ꯔꯤꯗꯅꯀꯣ ꯑꯗꯨꯅ ꯃꯣꯏ ꯍꯣꯁꯇꯦꯜꯗ ꯂꯩꯃꯤꯟꯅꯕ ꯍꯥꯏꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯂꯩꯗꯅꯀோ ꯃꯌꯥꯝ ꯀꯣꯂꯦꯖ ꯄꯨꯟꯅ ꯇꯝꯃꯤꯟꯅꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯅꯨꯄꯥꯈꯩꯅ ꯃꯣꯏ ꯅꯨꯄꯤꯈꯩꯗꯣ ꯆꯥꯛꯀꯧꯔꯤꯅꯦꯕꯀꯣ ꯑꯗꯨꯗ ꯑꯩꯁꯨ ꯀꯧꯕꯤꯔꯛꯏꯅꯦꯕꯀꯣ ꯑꯗꯨꯅ ꯌꯦꯡꯉꯨꯁꯤꯗ ꯑꯩꯒꯤ ꯗꯈꯤꯅꯥ ꯄꯤꯕꯤꯔꯛꯏꯅꯦꯀꯣ ꯁꯤꯁꯤꯅꯀꯣ ꯑꯗꯨꯅ ꯑꯩꯗꯣ ꯆꯠꯂꯝꯗꯥꯏꯗ ꯃꯣꯏ ꯃꯌꯥꯝ ꯊꯥꯕꯜ ꯆꯣꯡꯅꯤꯅ ꯊꯧꯕꯗꯨꯗꯒꯤ ꯑꯩꯁꯨ ꯂꯣꯏꯅꯃꯛꯇꯤ ꯎꯅꯕꯗꯤ ꯐꯪꯉꯛꯇ꯭ꯔꯦ ꯑꯗꯨꯅ ꯋꯥꯟꯁ ꯑꯒꯦꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯩꯅꯣ ꯏꯅꯥꯎꯅꯨꯄꯤ ꯂꯩꯕ ꯃꯌꯥꯝꯗꯁꯨ ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯥ ꯂꯩꯕ ꯃꯌꯥꯝꯗꯁꯨꯀꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯆꯥꯛꯀꯧꯕ ꯄꯥꯎ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯌꯥꯝꯅꯁꯨ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯌꯦꯡꯕꯗꯁꯨ ꯑꯩꯅ ꯉꯁꯥꯏꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤꯀꯣ ꯑꯩꯗꯣ ꯍꯟꯗꯛ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦꯕꯀꯣ ꯑꯩ ꯆꯥꯛꯀꯧꯕ ꯆꯠꯂꯨꯏꯁꯦ ꯐꯖꯅꯀꯣ ꯑꯗꯨꯅ ꯀꯩꯅꯣꯅꯦ ꯑꯩ ꯑꯃ ꯂꯩꯔꯤ ꯍꯥꯏꯅ ꯅꯤꯡꯁꯤꯡꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯊꯪ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯗꯁꯨ ꯃꯇꯥꯡ ꯆꯥꯕ ꯀꯥꯟꯗꯁꯨ ꯑꯩꯅ ꯃꯣꯏ ꯑꯃꯨꯛ ꯀꯧꯒꯦꯕꯀꯣ ꯑꯩꯈꯣꯏꯔꯣꯝꯗ ꯆꯥꯛꯀꯧꯕ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯗꯅ ꯍꯥꯏꯗꯤ ꯍꯤꯟꯖꯥꯡꯒ ꯊꯣꯡꯗꯅ ꯎꯇꯤ ꯏꯔꯣꯝꯕꯒ ꯃꯌꯥꯝ ꯊꯣꯡꯗꯅꯀꯣ ꯑꯗꯨꯅ ꯌꯥꯝ ꯐꯖꯅ ꯁꯤꯟꯕꯤꯈ꯭ꯔꯦ ꯏꯅꯥꯎꯅꯨꯄꯥ ꯃꯌꯥꯝꯅꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯝ ꯂꯥꯞꯅ ꯂꯩꯈꯤ ꯇꯥꯔꯒꯁꯨ ꯑꯩꯅ ꯆꯠꯂꯨꯕ ꯐꯪꯗ ꯇꯥꯔꯒꯁꯨ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯌꯥꯎꯍꯟꯕꯤꯔꯦꯕꯀꯣ ꯑꯗꯨꯅ ꯏꯅꯥꯎꯅꯨꯄꯥ ꯏꯅꯥꯎꯅꯨꯄꯤ ꯃꯌꯥꯝ ꯕ꯭ꯔꯗꯔꯁ ꯑꯦꯟ ꯁꯤꯁꯇꯔ ꯃꯌꯥꯝ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯊꯦꯡꯛ ꯌꯨ ꯑꯒꯦꯟ ꯑꯗꯨꯒ ꯃꯊꯪ ꯇꯥꯔꯛꯄ ꯀꯥꯟꯗꯁꯨ ꯑꯃꯨꯛ ꯄꯨꯟꯈꯤꯁꯦꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯦ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯁꯨ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯊꯨꯅ ꯇꯥꯁꯜꯂꯦꯕꯀꯣ ꯑꯗꯨꯅ ꯑꯩꯁꯨ ꯐꯤꯔꯣꯟ ꯍꯣꯡꯗꯣꯛꯎꯔꯒꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯒꯦ ꯍꯥꯏꯗꯤ ꯏꯃꯥꯒꯤ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯒꯦꯕꯀꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯦ ꯑꯗꯨꯒ ꯂꯣꯏꯕꯐꯥꯎ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯃꯌꯥꯝꯗꯁꯨꯀꯣ ꯍꯥꯏꯗꯤ ꯃꯊꯪꯗ ꯑꯃꯨꯛ ꯄꯨꯟꯈꯤꯁꯦꯀோ ꯁꯪꯕ ꯀꯥꯟꯗ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯀꯣꯏꯊꯣꯔꯛꯑෝ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯂꯩ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯑꯩ ꯌꯥꯝ ꯍꯔꯥꯎꯏꯀꯣ ꯂꯩ ꯃꯌꯥम ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯍꯪꯅꯤꯡꯕ ꯂꯩ ꯇꯥꯔꯒꯁꯨ ꯀꯣꯃꯦꯟ ꯁꯦꯛꯁꯟ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯁꯣ ꯕꯥꯏ ꯕꯥꯏ Ningol singgi amuk tang lakjaba chahi amabu khaurang na ngai jaba lakli auratli matam da pudona asum na asum nungshi mi